Lakhipur Online Puthok-saba November ki tang kunithoi Thangza numit ki Khomjinba Pao tabirase. Ahanbada maruoiba pao. Barak Museum and Library na luchingduna Barak Cultural Festival isingini ka kuntaru humni chubna pangthoklagani. Saknairaba miyosingda upadhi amadi selgi mana latokadori. Yai School Khoirakpam ki kutida tariba nat amadi khunai gi masak haiba hiramda seminar pangthoklagani. Dubai Air Show da saruk yakiba Bharat ki Tejas fighter jet ama kudongtiba thokre pilot laikidre. Sinmi singi dama kendra gi anuba niyom mari chanaba hokre kusumal amasung kudong sabasing hena phangragani. Bangladesh da jowar habagi thodokta nipan laikidre kayamaram asokapan nangkre. Guwahati da Bharat amasung South Africa gi marakta ngasi anisuba test match hauragani. Gil gi mahutta Rishabh Pant na luchinglagani. Amasung Jiribam da chathariba football tournament ta CKC Chungdong Laikai ga Sonapur GPSA A team ga final da thengraragani. Haujik mapungoiba pau tabirase. Awang nokpok Bharat ki tongan ba jati kanglup singi marakta nungsi chanaba amadi amaga mari phagathanbagi pandamda Kasar gi Bontorapur da leiba Barak Museum and Library na luchinglaga atopa lup kharaga kusamnatuna lagliba January thagi ani ahum amasung marida Barak Cultural Festival lisingani ga kuntaruk pangthoknaba thorang tauri. Thorom asida Assam, Manipur, Arunachal Pradesh, Sikkim, Meghalaya, Tripura, Mizoram, Nagaland yauna awang nongpok ki rajya sing amadi Santiniketan Biswa Bharati amasung Sri Lanka gi saknairaba kalakar kayana kala sanskriti ki thorom sing utkadauri. Numit humni chubna pangthokadaba thorom asigi manungchanna jagoi isegi thorom singi mathakta kabi sammelan international seminar amadi intellectual discussion yauna atei maruoiba thorom kya su pangthokani. Festival asigi sarukama oina kala sanskriti gi lamda thodang lauriba saknairaba mioi kayada tongan ba upadhi amadi selgi mana pigani. Pigatoriba upadhi singdi Professor Konjangbam Sunita Devi Biswa Bharati University Santiniketan amasung Konsam Kumar Singha Potharaba Pradhan Guru JN Manipur Dance Academy Imphalda Nitya Bhushan. Ningomba Bir Singha Tripurada Vaidya Bhushan. Loitongba Brajamohan Singha Imphal amasung Gotrimayum Latasana Devi Imphalda Naitya Bhushan. Laisram Itomsa Singha Imphalda Sangeet Bhushan aduga retired Professor Mutum Babaton Singha Bontorapurda Sahitya Bhushan piragani. Masigi mathakta chahi humpu mathaki miyoi singda Padma Shri Ningthau Khongjam Khelchandra Singha Ningsing Selgi mana lupa lising tara Nauroibam Chandramani Singha da piragani aduga Mutum Mani Singha Ningsing Selgi mana lupa lising tara Thoksom Ibohanbi Singha Imphal da piragani. Chahi kunmanga dagi yangkai paubagi manung da leiba kalakar singi oiba lupa lising tara selgi mana phanglagadaba singdi Padma Shri Sawajam Thanil Singha Ningsing Selgi mana ki damak Takhelembam Inautomba Singha Imphal. Khoidongba Monindro Ningsing Selgi mana ki damak Dr. Santosh Kumar, Department of Music, Sikkim University, Adhikari Mayim Kunjay Sharma Ningsing Sel Managi Damak, Okram Raseswari Devi, Thobal, Manipur, Usam Angau Singha Ningsing Sel Gi Managi Damak, Tokjom Lansana Chanu da Piragani Haina, Barak Museum and Library ki founder, Haurongbam Rajmani na Thadorok Pacherolama da Haire, Thoromasida Miyamna, Tunglam Chatki Apunba Manipuri Khunaibu, Nungsibibaga Lunana, Pugning Thawat Pituna, Barak Cultural Festival Singaniga Kuntaruk Asibu, Mapung Phana Pangthokpada Miyamna Tengbang Bibaga Lunana, Saruk Yabiranaba, Nalukna Ningsing Lakle. Patriotic Writers Forum Manipur na sinduna hayeng nongmaijing numit ki nungthilda Yai School Khoirakpam ki khutida tariba nat amadi khunai gi masak haiba hiramda nongmagi oiba seminar Manipur Press Club Imphal gi Loktak Hall da pangthoklagani. Seminar haudokpagi thoromda Professor Rajen Toijamba, Convener Manipuri Language Advisory Board Sahitya Academy na thorom haudokpigani. Forum ki Secretary Rakesh Nauremna haudok warol lanthokani. Forum ki President Naroibam Khambaluang na thorom mapu oina saruk yagani. Seminar ki session da Professor S. Lanchen Bamite, Dean School of Humanities, Dhanamanjuri University na moderator oina saruk yabigani. Seminar asida tongan ba hiram singda paper reader marina che pathokani. Dubai Air Show da saruk yakiba Bharat ki Tejas fighter jet ama kudongtiba thokre pilot laikidre.
ngarang irai numit ki nungthilda air show sigi video footage amada jet adu laimai da taraga chauna mai hoduna chakpa ukhi thawdok asigi matangda Indian Air Force na awapa phangdokre amasung thawdok asi thokpagi maram thidokna ba court of inquiry semkhre ngaksel mantri Rajnath Singh na thawdok asida awapa phangdokre laibak asigi sinmi singi yaipanana bagi amadi makhoigi punsi mahing phagatana bagi pandamda Kendra Sarkar na anoba labor court mari ngarang dagi chatnaba hokre sinmi singi ariba ain sing adu hongdoktuna anoba niyom sing asi samgatpani Kendra gi labor mantri Dr. Mansukh Mandaviya na social media da thakalakpa warol amada hai anoba niyom sing asina sinmi singi khusumal makhoigi safety amasung social security hena phagalanagani hairaduna masida kanglon hongba khaktanate masina laibak asigi sinmi khudingmakpu ikai khumnaba utpani haire leingakna lauthokliba anoba niyom sing adudi matamsana khusumal piba chahi amada gratuity phanganba chahi nifu helaba sinmi singda chahi khudingi lemna layeng thokpiba overtime thabak toba sinmi singda khusumal saruk ani phanganba nupi singda nupa singa chapmanaba khusumal piba thabak tawriba singda thabak mapuna appointment letter piba asine chingba yaure Bangladesh ta thokiba yuar habagi thodokta nipan laikidre kayamarum asokapan nangkre ngarang ayu pung 10:39 rom tabada Richter scale da magnitude 5.5 gi changda hakibani haina US Geological Survey na paudamkre yuar asigi epicenter na Dhaka dagi kilometer 15 rom chatpa maphamda oikhe thodok asina angang ama yauna miyoi nipan laikidre haire yuar asigi iwai inil Bharat ki awang nongpok ki mapham sing Assam Meghalaya amasung Tripura yauna nongchu Bengal dasu phauki haire Wildlife Institute of India gi thiziloi singna awang nongpok Bharat ta chathaba chahi manga gi thijinba amada anoba makhalgi ising amadi kangphal animakta hingba ngamba amphibian 13 puthokpa ngamkhre masigi manungda bush frog haina khangnaba anoba hangoi makhal sing Assam Meghalaya amasung Arunachal Pradesh ki umangdagi phangmani haire Football ki taibangda anuba paw amada awang amasung kha America gi marakta Caribbean samudra leba ithat macha macha singna semba lebak ama oiriba mising lak ama makhairom tamak leba piklaba leba Curacao FIFA World Cup ta qualify oiba khwaidagi pikpa lebak oikhre November gi 19 da Jamaica ga sanabada draw oiraba matung kudongchaba si phangkhibani Bharat amasung South Africa gi marakta sanagadaba ani suba amasung aroiba test match ngasidagi Guwahati da horagani match asi ngasi ayuk pung 8 dagi sanaba hogani Guwahati gi Barsapara Cricket Stadium da pangthokotoriba ani suba test asida Bharat ki wicket keeper amasung batter Rishabh Pant na team captain oiragani Kolkata gi Eden Garden da sanakhiba ahanba match aduda Bharat ki regular captain Subhaman Gill gi ngaksam da sokhibana Guwahati gi test asida mahak saruk yaroi dori ningsingba yai ahanba test match aduda South Africa na Bharat pu run 30 da maithiba pikhibani All Jiribam Sports Association na sinduna Jiribam Higher Secondary School gi sanabungda team tarana saruk yaduna sanariba ahanba NG Rajan Singh Memorial Mini Boys Under 13 Football Tournament lising ani ga kunmanga ki ngarang sanakhiba ani suba semi final match da Sonapur GPSA Sonapur na Ichel Club Dibongbu goal Mari Suno da maithiba piduna Sonapur GPSA a final da khong thangjinkhre lagliba November gi 19 gi nungthil pung ani taba matamda CKC Chingdong Laikai ga Sonapur GPSA a team Sonapur da final da thangnaragani Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maroiba paw amukhanna Barak Museum and Library na luchingduna Barak Cultural Festival lisingini ka kuntaru humni chupna pangthoklagani saknairaba miu singda upadhi amadi selgi mana latokadori Yai School Khoirakpam gi khuti da tariba nat amadi khunai gi masak haiba hiramda seminar pangthoklagani Dubai Air Show da saruk jakiba Bharat ki Tejas fighter jet ama kudongtiba thokre pilot laikidre
Sinmisinggidama kendragi anuba niyom mari chanaba haukhre kusumol amasung khudongchabasing hena phangragani. Bangladesh Jowar habagi thodokta nipan laikidre kayamaram asokapan nangkhre. Guwahati da Bharat amasung South Africa gi marakta ngasi anisuba test match hauragani. Gil gi mahutta Rishabh Pant na luchinglagani. Amasung Jiribam da chathariba football tournament ta CKC Chingdong Laikai ga Sonapur GPSA A team ga final da thengnaragani. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.